Matang sida Pratap Rendidi asuki matik angakpa phawrami. Adubu Pushpana Pratap Rendida asumna makha tana hairaki. Aina nangona piriba sofa adu isam chamba sofa nate. Sofa adu gi mamal asi lupa crore kun manga piribani haina Pratap Rendida Pushpana hairami. Pushpa gi wahai adu taba matamda Pratap Rendida angakpa phawbuga loinana mahangna asumna Pushpada hairaki. Nahana pamliba tender asi karamba tender no. Copper gi natraga koila gi tender karamba state ta pami haina Pushpada Pratap Rendina hangami. Tang sida Pushpana mahangna pamliba asi sida pana CM oibaduni haina Pratap Rendida hairami. Matamadura Pratap Rendina Pushpada madugi thabaktu oithokpa yaro haina harap matamda Pushpana asumna khumlaklami. Kaidawagi thabak asi oithoklodoribano. Pushpa gi tisendi mandri prasadi gumni maram asina nahana aigi request asibu yabidaba thoklabadi sofa aduga chamanaba sofa manga apuni manakta aina thagani haina Pushpana Pratap Rendida hairami. Adubu somdana Pratap Rendina sidapado asumna hairaki. Sidapa mahak asi kanano. Sel amasung power ka slaytana khalliba mahak asi tarai ba meeting oiroi. Mangona sathiba laina amari nari maram asina nahak mangona gi khara siksilu haina sidapada Pratap Rendina hairami. Asumna wari sanarba matung sidapa mafam adudagi tholame amasung mahana Pushpada phone tawduna asumna hairami. Pushpan hana tawriba asi karino. Phone kak tawnabagi karor manga pithokpa amadi CM oinabagi wanomada karor kun manga pithoklabadi syndicate ki paisa puma loikiba tare haina mahana Pushpada hairami. Matang asina Pushpana asumna khumlaki madudi aina tawriba thabak asina syndicate ki hingsabasi kaigadaba nati. Masina syndicate ki hingsabasi double times earning tawnabani haina mahana sidapada khumlaami. Matang asina sidapana asumna makhatana hairaki. Ton magi mamalasi sumna gi lupa lakya kai khatani. Nahana masibu ahing mada mataw karamna hengalam ga doribano haina mahana Pushpada hanglami. Matam aduna Pushpana asumna khumlami. Bangalna sinuda yoliba asi ton amada lakyang khaini. Sinudagi murugan yawa matamdana karor ama pi. Masiga chamanana murugan na yoliba nufa adura akhoni yosinba ngamlagadi akhoi gi profit asi double times oigadoribani haina Pushpana sidapada hairami. Amasung asumna makhatana mahana hairaki. Sidapana hana ubang ngamliba asina state sigi border manung khaktagini. Aduga aina ubang ngamliba asina leibak sigi border wangmalana ubang ngamlibani. Maram asina ID national player nati. ID international player ni haina Pushpana sidapada hairami. Asumna wari sanaba loibaga Pushpana Maldives mafia ama unaba satpa aikoina uba fangli. Pushpana unagadriba mafia aduna mahaki chopper dagi hek kumtharakpaga mahaki khonglosingda mahakna asumna hairaglami. Ai unaba lakliba nufa asi masigi tempo asida laklibra. Masigi tempo sidi ai papina fawo tongloi. Mahana laktringina nakoi hana tijalawdabra haina mahaki security singda hanglambi. Matang aduna mahaki security mana asumna hairaglami madudi nifasi yam arapa mafamdagi Maldives tana nahakpu unaba lakpana maram oiraga minatra khatang mahaka wari sabiyu haina mahaki boss aduda hairaglami. Matam aduna boss aduna Pushpada asumna hairaki. Aiga deal tawnaba pamlagadi nahana yamdrabada ton lising ama tharakadabadi. Ton chama sani khaki oiragadi aina India da liba miyoi amade hekta phone tawbada makoina tharakani haina Pushpada boss aduna hairaglami. Matang aduna Pushpana sumna khumlaki madudi ton chama sani nati sumnagi ton tarakak phangbre ngu phone tawduna yengu haina boss aduna hairaglami. Maram asidagi makogi boss asina syndicate ki member ayamna phone tawsinduna malsing order tawrami. Adu mahana phone tawba hek loibaga mahana wari sanakiba syndicate ki member sing aduna Pushpada handuna phone tawrakpa adu mahana urami. Matang aduna makogi boss asi asuki matik ngaglami. Amasung mahana Pushpada asumna hairaki. Nahana ingona supply tawba ngamgadoriba ton asi ton kiyano amadi ton lupa kya pigadoribano haina Pushpada hanglami. Matang aduna Pushpana asumna pakhum piraki madudi apunba ton masing asi ton lising anini. Amasung ton amagi mamal asina karor ani makhaina haina mahana nufa aduna hairami. Maram asidagi Dubai mafia asina Pushpada asumna hairaki. Ton lising ani ga karor lising mga aina nangona soidra pirani haina hairaki. Matam aduna Pushpana sumnagi karor lising mari ga samapan kakpiu haina boss aduna hairami. Matang aduna boss aduna Pushpada karor sama aduna karigi taribano haina hanglaami. Adu Pushpana pakhum amata piramda mahana purakliba helicopter aduna yengduna nopet tawromlaga helicopter adu puduna satki. Asumna mathangi sinda Pushpa amadi syndicate ki miyoising malsing adui matana khananainaba aikoina uba fangli. Bicharedina mahaki share asi tonya kai kak phangbagi nungaitaba adu mahana member mayamangda phongdolami. Matang aduna syndicate ki member amana asumna pakhum piraki madudi nana mal puduna lakaduru bilambi adu magal sinugi lambi oibatanatana police station kya amasu leiribani. Maram asina khudong thiningai kya oiribani haina bicharedida hairami. Adubu bicharedina asumna pakhum pirami madudi lambi adu thingma miyoi thingsano adubu aina malsing adu puduna lakani haina mayamangda hairami. Asumna wari sanaringai da Pushpana marak thasilaki amadi Pushpana asumna hairaki. Mahana ngamngani malsing adu purake hairaga nakoina aduki matik yeliba karigino. Bicharedi nahana malsing adu puduna lakadabani haina mayamangna Pushpana bicharedida yathang pirami. Asomdana daksana sikhawarki manakta yamna sauna lakpa aikoina uba fangli. Amasung daksana sikhawata asumna hairaglami.
Pushpana ungang to lising China da thaba asi nahakti kari sukhang da mafam asina phamduna leidi masi khang natna hojiksu ungang kaya ama paisan beleptri amasung ungang sing adu mafam kara da thaga da bano haibasi hojiksu kana ama ta khangbu ngamdri adubu Pushpa gi asoba plan ama leire haibasi di akoina khangbu ngamle haina Shekhawat da daksana hairuklami amasung daksana sungna makha tana hairaki masigi plan asibu khangdoke hairabadi bicharendi isi pharaga thap tawduna hanglabadi khangdokpa ngamgani maramdi bicharendi isi hana khoi gi member oramlabasu hojikti syndicate asigi member oikrabani haina Shekhawat da taklami Maram asidagi Shekhawatna bicharendi team na lakadaba lambi duda thatlaga leiba aikoina uba fangli bicharendi masing asi Shekhawatna far matung mai thagi hek tobaga bicharendi suma pham adura laktuna Shekhawat asung hairuklami karor kuntragi masing asibu nahana mai thagi tawriba si nahak ngawrabra syndicate ki masing asi nahana farabadi kari thokani haibadu nahak gawrba male masigi maram dara trana hakpu Pushpana na phi thokpa kai phukhi du haina hek hairapaga Shekhawatna uduk chawkhibana maram oiraga masing adu mathang mai thaba horoki amasung bicharendi bu mahana nongmina namlaba matung asum hairaki hakidu aibu kihaliba haibadura daksana dina hakpu sumatagi kihallu na thawai phawbudi kanbiu harakpani adubu hana syndicate ki member oiramba amadi Pushpa gi mi oirambani na nahak asi haina hairamlaga mahana bicharendi bu thong adugi makha da thadaki tanja asina daksa su mafam asina laki amadi mahana Shekhawat asum hairuklami aina nongoda haikibasi mahakpu sumnagi kihallu haibani aduga nahana mahakpu kari gi halibano mahak asi akhogi yamna phawa mini haina mahakna makha tana hairuklami adubu Shekhawatna di asumna khumlaklami aina mahakpu kihenba khakna syndicate ki member ataina kiro aina mahakpu hatuklabadi syndicate ki member atai su masidagi kiga doribani maram asina aina mahakpu hatpani haina hairuklami asumna mathangi sinda bicharendi gi polofam asida mantri sing amadi syndicate ki member sing punna leiba aikoina uba fangli mikup aduda syndicate ki member amana sidapada asumna hairuklami bicharendi gi misi si atai kari sunati Pushpa sakotpa syndicate member sing da kihanboina warning pirakpani maram asina mantri ji na Pushpa amani Shekhawat ani gi marakta leiribi yanadaba si yasinhan biyo haina sidapado hairami loinana member amana amuk asumna hairaki mantri ji na syndicate asibu mangal sinudagi lakthoga Pushpa na piba matam aduda aikoina mantri ji bu bebar tawsebana maram oiraga kari su haikidabani adubu sindolaba matungda asuk yamna akaiba pirakpa asina maram oiraga hojikti Pushpa gi mahut mangal sinuda amuk hapiro natragana Pushpa amadi Shekhawat ani gi marakta leinariba yanadaba asi yasanhan biro haina sidapado hairami maram asidagi sidapana police station da Shekhawat unaba lakpo aikoina uba fangli amasung sidapana Shekhawat asumna hairuklami hawkibdi hawkhre duba hojiti akoi yasanana bahonasi maram asina ai Pushpa da hainara matung nangi izadabi ona compensation crore 10 pihalage haina haiba laklibana haina Shekhawat sidapana hairami matang asida Shekhawatna mahaki officer amada asumna hanglami mahana hojik haikiba du kari haibano haina matang adro officer amana asumna kumlaki madudi mahana hojik haikiba adu sarda compensation oina crore 10 pihange haibani haina kumlaklami tanja asida sidapana Shekhawat asumna hairuklami nakhoi ni gi thodok adu kana su hob nate maram asina thodok masa adu maram oraga mairik pidigi mijaubi ohlalalu haina sidapana Shekhawat hairuklami sidapagi wahai du tabra Shekhawat sauman kibana maram oraga mahana nathulal ji amadi atoppa constable sing adu ka adu gi manung dagi thokinaba yathang pirami amasung Shekhawatna sidapada naki firol adu laktho haina hairuklami wafam sitabra sidapadi asuki madik sauki madi mahana Shekhawat asum hairaki naki namana famliba isi kanano khangdra male matang asina Shekhawatna sumna kumlaki madudi kaasna leibasi aikoi ani khaktani aina naki firol adu laktho haibada hana sauriba dugum ai sumatam adu asuki madik sauki haina Shekhawatna sidapada damlami kup asida sidapana wahai amata hairamda ka adu I thong adu lojandra mahaki firon adu lokthok pawrolame amade mahana Shekhawat asum hairuklami hojik tawriba business asida Pushpa amade nakhoi ani si yamna maru oi maram aduna aigi oinati nakhoi ani bu yasanhan bai basi tangai foida thawak amani maram asina nakhoi ani yanana bohona bada aina tawbang ngam thawak amata leite haina Shekhawat sidapana hairuklami adubu Shekhawat di asumna khomlaklami matam kya gi mamangdagi aigi thamoida saktuna leiriba maisak asi aigi yegnaba adubu aigi ikusina pina hatri fawa maisak asi aduak saktuna leikigani haina sidapada mahana hairami sidapana Shekhawat asumna hairki madudi fare duri Pushpana nongona sori haina hailagi haina hairpa mikup asida Shekhawatna asumna kumlaki compensation asigi mamaloina Pushpana mayamanga aingona sori haina hailakpa aduna yare haina mahana sidapada hairuklami sidapa mari Shekhawat makhoi ani wafam asida yasanaba puraki amadi sidapana Pushpana sori haina bidamakta asawa party masinbo aikoina uba fangli mafam asida Shekhawat yorotuna laikre adubo somna Pushpana mayumda yu thaktuna leiba aikoina uba fangli tanja asida siribalina Pushpa da asumna hairuklami sidapana aikoi gi fattanaba thabak kari su tawrakloi mana tawrakpa khudima aikoi gi fanaba ngaktani maram asina naha ngasi gi thoram asi chattaba yade haina siribalina Pushpa da hairami maram asidagi Pushpana mafam adura lakpa aikoina uba fangli
ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯇꯛꯃꯟꯕꯗꯒꯤ ꯄꯨꯁꯄꯥꯅ ꯁꯦꯈꯥꯋꯠꯇ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯁꯄꯥ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯈꯥꯋꯠꯇꯤ ꯄꯨꯁꯄꯥꯅ ꯁꯣꯔꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤꯗꯃꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯨꯁꯄꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯔꯤꯕꯂꯤ ꯑꯃꯗꯤ ꯃꯆꯦ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ꯫ ꯉꯁꯥꯏ ꯑꯩꯅ ꯃꯌꯥꯝꯃꯥꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯁꯨꯝꯕ ꯊꯕꯛꯂ ꯍꯥꯏꯅ ꯁ꯭ꯔꯤꯕꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯨꯄꯥꯗ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤꯕꯂꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯁ꯭ꯔꯤꯕꯂꯤꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯇꯩꯗꯨꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯛꯁꯥ ꯑꯃꯗꯤ ꯃꯪꯒꯜ ꯁꯤꯅꯨ ꯑꯅꯤꯗꯤ ꯅꯍꯥꯛꯅ ꯁꯣꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯁꯣꯔꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛ ꯑꯣꯏꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯨꯁꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯁꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯗꯛꯁꯥ ꯑꯃꯗꯤ ꯃꯪꯒꯜ ꯁꯤꯅꯨ ꯑꯅꯤꯅ ꯁꯣꯛ ꯑꯣꯏꯕꯒꯨꯝ ꯅꯍꯥꯛꯇꯤ ꯁꯣꯛ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯁꯣꯛ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯄꯨꯁꯄꯥꯅ ꯇꯥꯕ ꯃꯇꯝꯗ ꯄꯨꯁꯄꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯅꯪꯂꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯁꯣꯛ ꯑꯣꯏꯗ꯭ꯔꯤꯕꯅꯣ? ꯅꯍꯥꯛꯇꯒꯤ ꯗꯛꯁꯥ ꯑꯃꯗꯤ ꯃꯪꯒꯜ ꯁꯤꯅꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯄꯨꯁꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯤ ꯑꯩꯅ ꯁꯦꯈꯥꯋꯠꯇ ꯁꯣꯔꯤ ꯍꯥꯏꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯖꯣꯝꯔꯥꯖ ꯑꯣꯜꯂꯅꯤ ꯍꯥꯏꯅ ꯄꯨꯁꯄꯥꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁ꯭ꯔꯤꯕꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯦ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯄꯨꯁꯄꯥ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯈꯥꯋꯠꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯄꯨꯁꯄꯥꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯈꯥꯋꯠ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯗꯞꯄꯅ ꯄꯨꯁꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯦꯜ ꯑꯃꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯅ ꯁꯤꯟꯖꯔꯤꯕꯁꯤ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯍꯜꯂꯦ ꯍꯥꯏꯅ ꯁꯤꯗꯞꯄꯅ ꯄꯨꯁꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯁꯤꯗꯞꯄꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯑꯩꯅ ꯁꯦꯈꯥꯋꯠꯇ ꯂꯥꯜꯂꯦ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯃꯍꯥꯛꯇ ꯂꯥꯜꯂꯦ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯕꯦꯕꯥꯔ ꯇꯧꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯗꯤ ꯄꯨꯁꯄꯥꯗꯗꯤ ꯌꯥꯔꯣꯏ꯫ ꯄꯨꯁꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯂꯩ ꯑꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯁꯄꯥꯗꯤ ꯃꯩꯅꯤ ꯃꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯤꯗꯞꯄꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯁꯤꯗꯞꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯏ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯒꯣꯕꯤꯟꯒꯨꯝꯕ ꯃꯤꯑꯣꯏꯗꯗꯤ ꯁꯣꯔꯤ ꯈꯛꯇ ꯍꯥꯏꯕ ꯅꯠꯇꯅ ꯁꯦꯂꯨꯠ ꯐꯥꯎꯕ ꯇꯧꯒꯦ ꯍꯥꯏꯅ ꯄꯨꯁꯄꯥꯅ ꯁꯤꯗꯞꯄꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯦꯈꯥꯋꯠꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡꯗ ꯇꯥꯔꯝꯕꯅꯣ ꯑꯃꯗꯤ ꯄꯨꯁꯄꯥ ꯑꯁꯤꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯦꯆꯔꯦꯜꯖꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗꯤ ꯄꯨꯁꯄꯥꯒꯤ ꯒꯥꯔꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤ ꯑꯃꯗꯤ ꯄꯨꯁꯄꯥ ꯑꯁꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯊꯨꯂꯥꯜꯅ ꯁꯦꯈꯥꯋꯠꯇ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅꯗꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯅꯈꯣꯏꯒꯤꯗꯨ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯩꯅ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯜ ꯁꯤꯅꯨꯅ ꯇꯣꯟ ꯈꯨꯗꯤꯡꯒꯤ ꯂꯥꯛ ꯌꯥꯡꯈꯩ ꯆꯥꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯋꯥꯍꯪ ꯑꯃ ꯐꯥꯎꯕ ꯍꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯈꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯜ ꯁꯤꯅꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯍꯪ ꯐꯥꯍꯪ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯪꯒꯜ ꯁꯤꯅꯨꯒꯤ ꯈꯉꯥꯎ ꯐꯥꯎꯕ ꯆꯣꯠꯍꯟꯈꯤꯕ ꯑꯁꯤ꯫ ꯃꯔꯝ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯁꯄꯥꯅ ꯁꯦꯈꯥꯋꯠ ꯑꯃꯗꯤ ꯅꯦꯆꯔꯦꯜꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯦꯈꯥꯋꯠꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁ ꯒꯟ ꯑꯗꯨꯅ ꯄꯨꯁꯄꯥꯗ ꯀꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯄꯨꯁꯄꯥꯅꯁꯨ ꯃꯉꯣꯟꯗꯒꯤ ꯔꯤꯚꯣꯜꯚꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅ ꯅꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗ ꯄꯨꯁꯄꯥ ꯑꯃꯗꯤ ꯁꯦꯈꯥꯋꯠ ꯑꯅꯤ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯈꯥꯝꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯗꯞꯄꯅ ꯄꯨꯁꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯄꯨꯁꯄꯥ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯄꯨꯂꯤꯁꯀ ꯌꯦꯛꯅꯕ ꯑꯣꯏꯒꯦ ꯈꯟꯒꯅꯨ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯥꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯜꯁꯤꯡ ꯑꯗꯨꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯨꯁꯄꯥꯗ ꯁꯤꯗꯞꯄꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯦꯈꯥꯋꯠꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯀꯔꯣꯔ ꯀꯌꯥꯒꯤ ꯃꯥꯜ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯥꯔꯕꯗꯤ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯃꯥꯜꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯄꯨꯁꯄꯥꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯁꯥꯁꯂꯝ ꯖꯪꯒꯜ ꯑꯁꯤ ꯑꯩꯅ ꯆꯀ꯭ꯔꯚ꯭ꯌꯨ ꯁꯥꯗꯨꯅ ꯊꯝꯒꯅꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯥꯜꯁꯤꯡ ꯑꯗꯨ ꯑꯩꯅ ꯐꯥꯔꯕ ꯃꯇꯨꯡ ꯅꯍꯥꯛ ꯑꯁꯤ ꯍꯥꯟꯅꯒꯤ ꯀꯨꯂꯤ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯒꯅꯤ ꯍꯥꯏꯅ ꯁꯦꯈꯥꯋꯠꯅ ꯄꯨꯁꯄꯥꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯅꯍꯥꯛꯅ ꯆꯦꯂꯦꯟꯖ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 4:13 ꯆꯠꯄ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯃꯥꯜ ꯇꯣꯟ 2000 ꯆꯦꯟꯅꯥꯏ ꯕꯣꯔꯗꯔ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯁꯤꯕꯨ ꯒꯠꯁ ꯂꯩꯗꯅ ꯐꯥꯕ ꯉꯝꯂꯒꯗꯤ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤꯗꯒꯤ ꯑꯩ ꯇꯣꯛꯄꯗ ꯅꯠꯇꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯨꯂꯤ ꯑꯣꯏꯗꯨꯅ ꯂꯦꯟꯒꯦ ꯍꯥꯏꯅ ꯄꯨꯁꯄꯥꯅ ꯁꯦꯈꯥꯋꯠꯇ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯁꯄꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯈꯥꯋꯠꯅ ꯄꯨꯁꯄꯥꯒꯤ ꯃꯥꯜꯁꯤꯡ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯊꯠꯇꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯁꯦꯈꯥꯋꯠꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯠꯆꯤꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯅ ꯅꯦꯆꯔꯦꯜꯖꯤꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ꯫ ꯁꯦꯁꯥꯁꯂꯝ ꯖꯪꯒꯜ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯆꯧꯕꯗꯒꯤꯅ ꯃꯆꯥ ꯐꯥꯎꯕ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯅ ꯅꯦꯆꯔꯦꯜꯅ ꯁꯦꯈꯥꯋꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯁꯦꯈꯥꯋꯠꯅ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯀꯣꯛ ꯑꯗꯨꯒꯤ ꯂꯤꯛꯂꯤꯒꯤ ꯕꯇꯜ ꯑꯗꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯪꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯛꯂꯤ ꯑꯗꯨꯅ ꯏꯃꯥꯏꯗ ꯌꯧꯕ ꯃꯇꯝꯗ ꯂꯤꯛꯂꯤ ꯑꯗꯨꯅ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯈꯥꯋꯠꯅ ꯅꯦꯆꯔꯦꯜꯖꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯁꯤꯡ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯇꯤꯝ ꯈꯨꯗꯤꯡꯃꯛ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯦꯈꯥꯋꯠꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫
Maram asidagi makoina turel aduda thawdarakpa matamda yamlaba Pushpagi truck kaya ama turel aduda thawriba asi makoina uba fanglami. Maram asina sikhauna mahaki team singda asumna hairaklami. Truck asina turelagi thawgalakpa yaba lami khudimag loina thasillo haina sikhauna yathang pirami. Adubu police gari kaya aduna truck adu inarikliba asi Pushpagi masinupana di uram. Maram asina Pushpagi masinupana Pushpada phone tawduna pawpuma tamlami. Masidagidi Pushpana mahaki connect sing adu sinaduna police gari sing adu mathang thatpa hawallami. Asumna dam gi engineer phawa mahana season aduna dam gi sing adu thadurapadi police gari sing adu turel adu thawba yahalamde. Asumna Pushpagi mal purakpa truck sing adu Chennai border tamna mai phangna thausinki. Adubu sikhawati asamba lambi khangmana maram oiraga asamba lambi adu sinaduna gari sing adu thatnaba mahana kanna honaba aikoina uba phangli. Sikhauna lambi sike koibada koing yelakpa matamda san gari khara lakpa adu mahana urame. Maram asina mahana san gari sing adu sinaduna tata aduna lakada lambi adu san gari sing aduna thasal halame. Asomna Pushpagi masinupa amadi truck driver sing aduna Chennai border yawgadore haina Pushpada phone tawduna hairami. Adubu ikang khangouda makoina thawriba lambi adu sikhauna san gari myam asina aduna thatpa adu Pushpagi masinupa urami. Maram asina Pushpagi masinupa asina Pushpada pawpuma tamlami. Matamadru Pushpana mahaki masinupa adu asumna hairaklami. Aigidi maldagi nahak hena lui. Maram aduna nahak gari adudagi songtharaktuna nathwai hingnaba aigi nakta selakadabani haina Pushpana masinupa adu taklambi. Maram asidagi Pushpagi masinupa asina truck thawriba driver sing adu nathwai hingnaba senaro haina laurami. Masidagi truck driver sing adu mathang songthaduna mathwai hingnaba senarami. Maram asidagi sikhauna mal sing adu loina farami. Asumna sikhauna Pushpagi ungang sing si phabagi harau nungai phongdokpa aikoina uba fangli. Tanjasna daksa amadi mangal sinu anisu harau manmadigi mafam asida lakpa aikoina uba fangli. Mangal sinu na mafam adu hek yorokpaga using adu check torokpa matamda ungang sing adu asengba red sandalwood natte haibasi mahana khangba ngamlami. Maram asidagi mahana sikhawata asumna hairaklami. Nahana fariba ungang asidi asengba ungang natte masidi duplicate ungang ni. Maram asina masigi ungang asidi international market ta ton lupa lising 10 phawba kanamatana pibiroi haina mahana sikhawata tamlami. Wahai sing asi tabra sikhawati aduki matik angakpa phawrami. Tanja asina sikhawana sangi sarik makol kra tarami. Maram asina mahana mapala sengthoktuna yengluba matamda ngarang mahana Pushpagi mal sing adu thatpada senakhiba sangari sing adu oirami. Taubatabu san sing adu pukiba sangari sing adu makoina halakpa matamdadi amata yaroktre. Maram asina sikhawana khangba ngamle madudi makoina ngarang ungang sing adu sangari oina semduna Chennai phawa pukhre haibasi mahana khangba ngamlami. Asomdana mathangi sinda Shri Bali amadi Pushpa Durga Mata khoiramba lakpa aikoina uba fangli. Pushpagi pongminadaba mayamagi masanupi kabirisu mafam adura lai khoiramba laami. Mahana Pushpa amadi Shri Bali uba matamda makoi manakta sinsilami. Asumna makoi punna lai khoiraminari ngai ikang khawda Shri Bali si wantharakpa aikoina uba fangli. Tanjadra hanubi amana Parvati da asumna hairaki. Parvati hawjikti nahak asi nasu phanglagadorobani haina hairaami. Wahai sitabda mafam adura leramliba miyoising aduki matik haraurami. Amasung Srinuna Shri Bali da hai mahi ama pirami. Adubu Shri Bali na Pushpa krada sakra haina thirakpa matamda Pushpadi asomda Durga Matagi pizol ama sesilaba matung isorgi mamangda jagoi saduna lerami. Matamadura Shri Bali na Pushpada adum haina tawriba karigino haina hangma matamda Pushpana asumda kumlaklami. Durga Matada aina bor amani sei madugi bor adu phangnaba honabada aina punamak si tawribani haina Pushpana hairaami. Shri Bali na kari borno haina hangma matamda Pushpana masanupi ama niribani haina kumlaami. Matamadura Shri Bali na sung haraki madudi nupi nupa ikhenaba si karino haina hanglaami. Matang asira Pushpana aduk matik ningba kaiba loinana asumna pakhom piraami. Karigumba ibanigi isa asina nupa oraglabadi mahaksu aigum yumnak sakai leitana lehorani. Maram asina aina Durga Matada ibanigi isa nupi ama nirambani. Karigumba ibanigi isa adura nupi oiba taragadi tangai padana hayeng mana luhonglaba matung mahaki nupagi yumnak sakai phawbadi phangawgadoribani haina Pushpana Shri Bali do hairaami. Wafam asitabada Shri Bali na Pushpada konsinduna kapsaki. Masigi sil asina film asigi thamoi khwaidagi sokpa sil haibadu oiri. Tanja asida asomdana kabari do miyoi karana karan tasilami. Miyoi sing adubu Pushpana thina puthari ngai kabari mapasu mafam aduda yoksalami. Amasung mahana Pushpada asumna hairaami. Pushpana hana tawriba drama adu aina khangloi haina khanbra. Hana phana tawsinarabasu nahak matam pumbada Pushparas oina adum leigadabani. Nahak kaidonungda mulethi haiba sagai isida changlakpa yaroi haina Pushpada hairaami. Tanja asida Shri Bali na asumna khumlaami. Ngasaidagi tawriba mayam asi nahana phagi oina ura male. Karigumba aigi nupa asi mafam asida leramdaba thoklabadi nahaki nasanupigi isat asi kari oigani nang khangbra haina Shri Bali na hairaami.
Matam asida Parvati na Siribalida atum haina haiba haihai haina hairami adubu Siribalina sumna hairabi madudi aigi nupana wangang lingaida ai tumina laigani adubu aigi nupana kariguma tumina laikiba tholobadi aisu tumina lesanba ngamloi aigi nupagi mahut aina sinduna wangangani haina Parvati da Siribalina hairami amasung Siribalina asumna makata na hairami kariguma matamda Pushpagi mamina asabu utuna yelapka matamda Tirupati pumba asi thak niknaribani adubu ayama matamda nahana maram oiraga Pushpagi milu pirang asi leptana sinthali bani haina Siribalina Pushpagi mayamada hairami loinana Siribalina asumna makata na hairami aikoigi nungaiba mikup kuding nahangna thugaituna ta lakni aikoigi luhongmu numit khak natana nahangna ngasisu mafam asina laktuna aikoigi nungaiba mikup asiu thugairi maram asina aina matam sanadagi urakliba Pushpagi milu pirang asi nahangna maram oiraga ni haina Siribalina hairami masi mapa mana masa phangjagadori haina khangmagi nungairaba mikup asidasu nahangna laktuna yeli kaisu leitaba aikoigi mulethi haiba sakai aduna maram oiraga aikoibu kyam kuina otkidori hauji mafam ayambada mulethi sagai dagidi Pushpagi mamingni hena chalibani maram asina aikoi nakoigi mulethi haiba sagai isra tinba pamdre haina Siribalina Pushpagi mayambada hairami asumna Siribali amani Pushpagi imung munung mafam adudagi hanki mathangi sinda Mangal Srinu Daksa amadi Kesawan makoi ahum punna CM unaba lakpa aikoina uba fangli Sekawana CM aduda chematat ama pirami amadi CM aduna chematat aduda yenglaga sitappa haina hairami amasung hana asumna makata na hairakhi madudi sitappa hairaba miyoi si aina sahi kunthai mangdagi khangduna lakle maram aduna mahana masigi thabak asi ngamlo haibasi aina khangi haina Sekhawata CM aduna hairami Tanja asina Daksana asumna khumlami sitapana masi ngamlo haibasi akoi su khangi masi khujin thorang asina atopana pa amana tawribani mahagadu atei kanana te Pushparas ni haina Daksana CM aduda taklami adubu CM aduna di asumna khumlami Pushpa haiba misek adu aina hana khangi sitapaga loina mahag aigi nakta photo kapki haina laklamnabani adubu aina yakidabani haina CM aduna Daksada hairami Tanja asina Sekhawana CM aduna asumna hairami Pratap Rendiga makhoi punna karor chawanga gi dillama yanakhrabani maram asina nahaki lejaramba MLA samaga taramag sitapa amadi Pushpagi nakta loina sakrani haina Sekhawana hairami amasung Sekhawana asumna makhata na hairami karigba wangangsing aduna mai pakna yonkiba taragadi madudagi phanglapa paisa aduna sitapara CM oina bohonabada thadarakadoribani haina Sekhawana CM aduda taklami matang asida CM aduna asumna khumlami madudi Pushpagi wangangsing adudi nahangna fare haina I pawda loina yaukhrabani marabaduna madugi wari adu khanabada karisu kanaba leiraro haina Sekhawata hairami Sekhawana fare aduni sidapagi sanskar numita oina unarasi haina haramnaga sakya tawwa mikupta CM na Sekhawatpu khamlami amasung asumna hairami matam kuinagi mamangdagi aisu masi khanduna laklibani sindikeki paisa asina noma natraga nomadi aingona soidana khudong thiban nanglakani haibasi aisu khangdaba nati maram asina hauji akhoi kari tawsige haina CM aduna Sekhawat amadi Daksada hangami matam asida Mangal Srinuna asumna hairami hauji amata ngairaba pambai hairagadi Tamil Nadu police ki support lobuduni maram asina nahana Tamil Nadu gi CM ga wari saw haina Mangal Srinuna CM aduda hairami CM aduna asumna pakom pirakhi aigi mit asina udri phawbadi ai thajaba leiraroi maram aduna SP nahana mafam aduna chalo amadi aigi mina urba matungda ai CM adu wari sanage haina hairami amasung malsing adu kadada lei haibasi nahana khangbra haina Sekhawata hanglami matang asina Sekhawana asumna khumlami aigi paumina pirakpa paugi matunginadi malsing adu Ramesuram yoroni haibagi asilba thajaba lei haina Sekhawana CM adu hairami asumna Sekhawat Ramesuram da mal phaba lakpo aikoina uba fangli makoina malsing adu thiba phangmalaktabadagi kawana ising adugi manungda chongthaduna yelaba matamda ising adu leiriba jahasing adugi makhada malsing adu yansilambo Sekhawana urami Sekhawana malsing adugi manakta tamna changsilaba matamda jahasing adusu thauba horami asumna jahasing adu Sri Lanka tana tamna thaujanki Sekhawat amari mahaki team na kana tana jarabasu makoigi board aduda permit yaudabana maram oiraga Sri Lanka da makoigi board adudi sangba yadabana makoigi board adu Sri Lanka amadi India ni gi border da adubak lehore amasung Pushpagi malsing adu Sri Lanka yaukiba asi makoina uba ngamlami asumna Pushpagi malsing adu mai pakna yonki mathangi sinda Pushpagi mal adu yonkibagi paisasing purakpa aikoina uba fangli paisasing asina sidapana CM oina bohonabada mantri leinabagidamukta sinarame maram asina mantri sing adu pinaba sel pikthana yauraba sofa kaya ama saba aikoina uba fangli asumna sidapana CM oiki amadi angna wasakpa hek loibaga Pushpagi mayumda chak chaba lakpa aikoina uba fangli mafam adura leramba press amana sidapada hang mafam asida kaidaw lakpano haina hanglami madura sidapana asumna khumlaki madudi aigi wasakpa loibaga aigi naw amagi mayumda chak chaba lakpada dakhoi asuyam leramliba asi karigino ai mafam asida samsamna chak chaba lakpani aduna nakoi hankhraina sidapana makhoida hairami
Mikub adu press asina ngasi isi tarik kayano haina hanglami mahaka leiminaba amana ngasi isi July gi tarik 9 ni haina hairami matang asira press ki nupi asina asum hairami asidagi sidapana Tirupati gi CM oijarabasu rule tawgadoriba asidi Pushpa ni haina hairami asumna sidapana Pushpa gi memna chalapa matamda sidapana Pushpa da asumna hairami Pushpa aina CM oibagi ahama power oina sikawat asi transfer tawrabani masida leire che haina Pushpa da pirami Tamadru Pushpa na sumna khumlami madudi nahak CM oibada ngairi aduguma thabak macha macha tawgadaba nati hojiti nahak CM oirabanina aso aso thabak kaya ama tawradabani haina Pushpa na sidapada hairami asumna Siribali su CM okpa tholami atamadru CM na Siribali duda asumna hairami Siribali nahana chakhumda tan matham kha othokna bagum rajniti esi su nahana matham kha othokna re nahana maram oraga ni ngasi aina CM oibu ngamli basi haina sidapan hairami asumna sidapa amari Pushpa gi imung munung harau harau sak saminaba aikhoina uwa fangli sidapana Siribali da asumna hairaklami Siribali nahakti aiga photo kaminatri maramaduna nahaksu aiga photo kaminasi law haina CM aduna Siribali bu kausilami asumna Siribali amadi CM ani punna photo kaminaraba matung Pushpa amasung haki khongloiga sidapaka makhoi punna photo kaminarame amasung sidapana Pushpa da asumna hanglami Pushpa nahangna ibu July gi tang 9 asida CM oheliba asi karigino Matamadru Pushpa na asumna khomlami madudi masi asi Siribali gi birthday ni maramasina aina mahaki birthday gi gift oina masibu piribani haina khomlami Matangi sinda asumna sikhawana yamna sauna leiba ekhoina uba fangli matang asida natural jina asumna hairai madudi karigumba akhoi gi aronba si mina khangkiba thoklabadi sarna suspend chalani amadi aina transfer chatkadori bin haina sikhawata natural jina hairami Matamaduna sikhawana asumna khumlami madudi matau karamna duplicate ungang amadi asingbu ungang asi manhangani haibadu naha khangbra Matang asina natural jina ayha khangdi haina khumlakhu matamda sikhawana asumna hairami karigumba akhoi na masibu mai thadoklabadi ut ongadoribani ut olaba matungdadi duplicate natraga original amata khandokpa ngamnaroi maramaduna akhoi na masibu mai thadokpa taragadi case asi swaida loiradabani haina sikhawana natural jida hairami Maramasidagi natural jina petrol lobo chat ki haina tawu mikupta mahana petrol manam namlami amasung mahana sikawat asumna haraklami madudi apa masina mangjongna nahakna hana petrol chairaboi dudi phare huji mai thadokla si haina sikawat natural jina hairami asumna mai thaba hawrba matung sikhawana natural jida konsinduna asumna hairami karigumba aina itomda chatkiba tarabadi nahakti lehorani amadi nahana lehorabadi masigi case asi mina khangnarakpa soidre masigi sumatakta nahakti agi senani maramasina ningthawna chalabadi sena su yawdabani haina mahana natural jida hairami maramasidi natural jina masa kanjanaba sikhawatpu inthuramlaga mapanda senthoki adu mikub kharagi matungdadi sikhawana leiba yum adu maina tumna saklami asumna sikhawat asi hinglibra siribra haibadu mafam marang amata khanganda mahaki sin asi matang aswaida loisinki asumdra mathangi sinda Pushpa gi mayumda mahaki matai malakpa aikhoina uba fangli mahaki matai mana Pushpa da Kabiri coaching center dagi sakhangdaba mioina phakre haina Pushpa da tamlammi maramasidi Pushpa na paw pathokpam office amada laktuna mahangna asumna hairami aigi sanupi adu nakhoina phakri mafam adu da pung amagi manungda thilakadabani karigumba aigi sanupi adu matuna masoklagadi kali matana sakhini nakhoi matu matu kaktuna hatkani haina Pushpa na television adu da hairami asomna sidapagi manakta Pratap Rendi su ikang khangudana lakpa aikhoina uba fangli Atamasina sidapana Pratap Rendi da ikang khangudana lakliba asigi maram karino haina hanglami Matang sida Pratap Rendi na sidapada asumna hairai madudi Tirupati asida Pushpa na tawriba asi nahak karisu khangdrabara Tanza asida sidapana asumna hairami madudi hauzik Pushpa gi masanupi ama gunda kharana phakibana maram oiraga Pushpa asi adukki matik sawi maramasina mahaki asawba asi kanamata da themjinma ngamloi haina sidapana Pratap Rendi da hairami Adubu Pratap Rendi nadi asumna hairami madudi Pushpa gi masanupi phariba adu atai kanana sunati mahak aigi inaunupagi masani mamingna buga kaubani haina sidapada taklami maramasidi sidapana Pushpa da phone tawduna pawpumba tamlami adubu Pushpa na asumna hairaki madudi aigi sanupi adu matunama amata sokta pung amagi manungda thilakadabani maduna natrabadi amamtang kaktuna hatkani haina Pratap Rendi da tamu haina sidapada Pushpa na hairami Tanza asida bugana su Pushpa da phone tawsilami amadi mahana Pushpa da asumna hairaki madudi Kabiri gi ransom mani oina karor ani puduna lakadabani mafamdi aina minute ani gi manungda hairakani haina Pushpa da mahakna hairami maramasidi Pushpa na mahaki chopper adu da sel pikthana yawu sofa ama yansinduna paikiba aikhoina uba fangli asumna Pushpa bugana leriba mafam adu da yoksilakpa aikhoina uri amasung mafam asida leramba bugagi khongloising Pushpa na mathang mathang hatpa aikhoina uba fangli sidapa amasung Pratap Rendi na su bugagi thawai tari kannaba haidana makal makal gi miyoi kya amasu mafam adu da tharami
Pushpa na buga bu ahan boina hat ke hena tawba mikupta kabari leirambadagi buga gi thawai hingauki maram asidagi Pushpa gi maseno pana sida pada phone tawduna buga karisu tawdra haina pau tamlami adubu Pushpa gi maseno pa asina sida pada pau tamba hek loibaga Pushpa na buga bu trisul amana thinduna halami amasum hana makha tara sumna harami madudi nupi nganu usit thoidaba singdi matup kaktuna hatkani haina Pushpa na hairami Tanzastra bugagi mapasu mapam adura yosilami amade bugagi mapana Pushpa da sumna hairai madudi kabari ni maram oiraga ai isanu pi isi siribani maram aduna aina hanbada kabari su purani haina mana kabari bu paiduna singlami matamadura Pushpa na buga hatda sina kiba trisul aduna bugagi mapapusu tinduna halami asumna bugagi mapamasa mapam adura mathwai mangki Mathangi sinda Pushpa gi pukmini daba mayamba Pushpa gi mayumda lakpa ekoina uba phangli Mahana Pushpa gi mayumda lakliba si mahaki masanupi kabiri luhongbugi baton thinba laklibani amadi mahana Pushpa gi mamada asumna hairami asuk kuiba matam asi aina pukpattabana maram oiraga ima amadi inaupabu aina inthoktuna thamli adubu aigi pana leiringai asumna takpiram hayeng aina leitraba matamda Pushpa bu nahangna mapasangna yolakadabani mahaki maning loina thungalakadabani haina aigi ipana takpirami haina Pushpa gi mayamana mamada tamlammi adubu ipalai khidaba mikuptagi ngasi phawba asi aina nakoiba mitop tawna inthoktuna lakli asigumlaba miyoibana challoidaba lisat asi aina chalubagidamagta ai lale haina Pushpa gi mayamana mamada khoiramduna haijarami amasum hana chalamdai mikupta asumna hairami aigi sanupigi luhongba asi ima amadi Pushpa nakoi ani tangai phadana laktaba yadabani nakoi ani karigumba laktraba aikoina luhongba asi tokadoribani amasum batona duri yengbiyu ima gi maming hablabani amadi Pushpa gi maming su aina loina hablabani nakoi amata sithadana luhongba du lakpiyu haina hairamlaga Pushpa gi mayamba adu satki Somna Pushpa amadi Sribali ani na batona du yengluba matamda makoi gi maming de mulethi yauramba makoina thengnarami maram asidagi makoi aduki mating mapung nusibana maram oiraga Pushpa aduki matik kapsaki asumna mathangi sinda Pushpa amadi mahaki imung manungi miyoising kabari gi luhongphamda lakpa aikoina uba phangli asomdana Pratap Endina mahaki manaupa amadi buga sikibagi aroiba mangam mathau pangthokpa aikoina uba phangli Pratap Endi gi mathau mangam tawpham amadi Pushpa gi luhongpham asida chapmanaba lei khudol ama pusalakpa aikoina uba phangli leising adura remote control gi bom yawbana maram oiraga aroiba sinda nupa amana remote asin namduna bom sing adubu pokhailami tawbadu bom pokhairiba si Pushpa gi yumdra natraga Pratap Endi gi yumdra haiba dudi akoida khangalamde amasung remote control pariba nipa si sekawani haiba si akoida khangba ngamle maramdi mahana remote control pariba makhut adu moina chakhibagi ising hanba akoina uba phangli asumna Pushpa 3 Rampage Lady haiba du ulamlaga film asi matang asida loishinki aina film asibu explain tawbada soikilan ki basi thaba yawrabasu miyamna khangda udamani khallaga aibu ngakpi matungda nungaraba film kaya ma pudu laksagi ngasigi di kaini rasimya